Popular government semada Kuki MLA singna maitega sarkar seminanaba hotnaram labadi ahak pucherak pigane haina United Kuki National Army UK enena thadrok pucherol mana phongdorakle PUCL gi mathakta miyam hopna FIR tawsanbiu yade haiba ama khanganse makoi kari authority oige iramdam sigi matangda haipa saba yabra haina arambai tingo gilusing purel Korounganba khumanna phongdorakle Online Gaming Act na kraba matung lupa crore tarani thoigi sel galoina idina Congress MLA ama phare lengak na puthokiba amasung president ayaba piduna sanaba haukraba Online Gaming Act kamari lenana Enforcement Directorate idina leba asida sathaba illegal oiba betting habiti sel thanabagi operation gi mathakta thi humbagi thabak sathaba haukibaga loinana ngarang tongan ba mafam kunthra ma thoida idina thi humbagi thabak sathabada Karnataka ge Congress MLA KC Birendra amasung Mahakaloinaba miyosing illegal oiba online amasung offline betting ga mari lenaba case amaga mari lenana phare hari thi humbagi thabak sathabaduda MLA KC Birendra dagi idina sel oina lupa crore taragani thoi foreign currency da lupa crore ama lupa crore taruk rongi oigadaba sana silver kg tara mamal yama gari mari amasung atoba polam kya phagat ke idina MLA KC Birendra gi bank account taratare amasung bank locker ani freeze toksin ke MLA Birendra se betting platform kaya chalaiba misa amane haibage evidence leire haina idina phongdokhe Sasinaba Samsung gi phone yolamba mioi tarani thoi cherak pikre Samsung sajin ba Samsung gi phone seng yolamba ta natana thodo asigi mayok ta thijinabagi damak court na appoint tawkhiba advocate commissioner singda singnarakpa mioi tarani thoi Delhi High Court na nongmagi oina jail da thamnaba phadok pibaga loinana makhoi tarani thoi makna lupa lising ani gi santham su fine oina pinanaba khangan khai Delhi gi High Court ki order asi mioi singasina court na appoint tawba advocate commissioner singda khut tharakpana chingba thodok sing Satharapadagi court asina obsession na samasung atapa mioi trama thoigi mathak lokhatpa case amagi while Satharaba matungda sera asipi kibane Delhi High Court ki Justice Subramanyam Prasad amasung Haris Bijanandan Shankar gi division bench amana pi kiba case asigi while da mioi singasna Satharaki ba thong adu administration of justice da yaikai thinkai ba pi bagi thong ne high ki kanagomba mioi amana while gi thabakta apan ba piraklabasu ahak po serak ti pifam thokte adum oinamak logi matungina khunai da aranba thabak torokpo singbudi lemna tharoi haike baramasna court ki thabak thoram sing amasung meyam da while fanghanna bo honabada kanagumba mioi amatana khut thingjinduna ay apan pirodabani haike panbaya budi high court asigi justice ani gi bench na pi kiba while asi ngarang dagi na sahi taragi mamang da court asina lokhat kiba suo moto contempt of court ki case amagi while sa tharingai gi tanja da pi kibani haide Lilong usoi pokpi tharau roktagi lupa crore ama henbagi WY tablet phagat khre haide akak naba paw ama phangbadagi Thopal district SP gi pawta makhada combined forces sathakiba operation da Lilong usoi pokpi tharau rokta leba MD Mustakim Kobami amagi yumdagi malem gi kaithel da lupa crore amaga lising lupa crore amaga lakh homphuronggi oigadaba WY tablet phagat pangam khre Thopal district SP Sibanandagi pawta makhada additional SP anina lusing ba district police CRPF ki quick action team BSF nupi police yawba team amana MD Mustakim gi yum question duna thi humbagi thabak sa thabada WY tablet kilogram ani hena phagat pangam khibane makhata na thi humbadagi thabak sa thabada yumaduda leiramba lekai adudagi MD Arif chahi kun Lilong makha lekai dagi MD Ajit chahi kun thagani thoi amasung Ajit kiloina bi Rahimasu phagat pangam khe Mustakim bu wahang pahong tawraba matung makhata na kiam ke makhale kai digi MD Boboy Elias Yahya Khan chahi kunthra ma ka womioi amasu phagat pangam khre loina na drug putok pusin tawbada sijinaram ba yai haina singnaba car Renault Duster amadi Alto car amasu phagat pangam khe police na phongdorapagi matungina MD Mustakim hariba mioi ase heroin powder ga konana kumja 2022 da Assam police na Guwahati da phaba laikre MD Boboy hariba mioi ase su WY tablet ka konana Guwahati da Assam police na pharoraba misakne phagalaba miosing amadi WY tablet sing adu Lilong police station da khusina khre haide DM Community College ki nodal officer khudak talok thokadabane haina
SSUM na phongdokkhre Danamajuri College of Science ki makhada leriba Danamajuri Community College ki nodal officer oiriba Professor L Hemchandra khudakta lokthokadabani haina Socialist Student Union of Manipur na marilainaba singi puning singsilakle SSUM na thadropu cherola mana hai Professor Hemchandra Administration haitaba chanakanglon khangdaba private college kumna administration tawringaida DBT na 2018-19 da sponsor tawba Star College scheme amati UGC na sponsor tawba NSQF scheme animuk fail oide mahiroi singi admission fee lawningu moongda lawduna mahiroi singda awaba pibada natana teaching learning gi tharakpa selfamsu mathung maram khanghandre SSUM gi temna inquiry tawbada professor asina losin kibagi khudam changdam kia phangle DM community college asi magi private property gum tawningba tawduna leiribasi khudakta lepkadabani loinana authority na departmental inquiry khudakta tawgadabani oja ama oibagi phajaba wahanthok adu yawdraba Professor L Hemchandra Community College ki nodal officer oiribasi authority singna lokthokadabani amadi administration experience leiraba oja ama athubada hapkadabani natrabadi DM Community College asigi maraiba ase Professor Hemchandra amadi Manipur lenga ki higher and technical education pairiba authority na pugadabani mahiroi singi damakta lepa laitana changsilakpo oina mahiroi singi tungi laibak amadi social economy restructure torakpada Laurakadaba college sing amadi coursing asibu lumna laudabida hundoklaga thamba asi khudakta lepkadabani haina zerorasina makhatari G Sunil Kumar na rims muthat ka daure haina KCPPWG MC unification na phongdorakle North East the khwaidagi maming sing thanariba Regional Institute of Medical Science rims ngasidi amot panapik thalai rims ki parsa section da lairiba myo sing asina rims ki medical equipment supply tawbada sada taradagi kungi mathak percentage lobana quality control tawba ngamdre rims ki director ka manaraga senja thomja tawduna leire rims ki director G Sunil Kumar na rims muthat ka daure haina Kangleipak Communist Party PWG MC unification gi PRO singkhai ngan bana thadorpa serol amana haidi serol asina hai rims hospital manung da transfer tawbada lupa lising manga dagi lising tara phawba lawre gynecology gi OPD ticket kakpada lupa tara piba ticket ase manung gi staff singna black ka lupa sani sahumda yonduna leire CT scan lawbada counter da ticket lawhandana CT scan gi staff singna manung da wasanga maranai oina lawraga scan tawduna leire director gi loina pi adhikari mayum manjubala na outsource da thabak anoba haptuna leire masigi appoint tawbagi notification su thokide hariba thaba asi karama moongda lauribano haiba miyamda khanghangadabane process section da leriba staff sing asi yamna karap oiba miyoi ngakta oibaga loinana director na magi percentage lawbano wainaba miyoi khanduna leire makoi sing asi numit humni gi manungda lokthokadabani anauba afaba buksel sengba miyoi ngakta hapkadabani COVID-19 gi matamda lawkhiba staff sing adu pandemic matamda sijinaba yaba sijinare hojik makoi sing adu continue tawnaba lupa lakh tara kungi senja thumja tawraga lawduna leire G Sunil Kumar Sharma na mahaki mabaiga punduna rims ki thika amadi supply na chingbasu mahaki mabaigi mamingda loktharaga sel taaduna leire mathakta hariba singasigi khudam changdam chapchana lei maramasina rims ki director na process section da leiriba corrupted oiraba singasi numit homni gi manungda thabakta gi lokthokadabane director amadi mahaki loina bina rims ta senja thamja tawriba mayamasi khudakta lepkodabane hariba singasi thabakta onthoktrabadi masa masana teksa pujagadabane haina serolsna makha tarakle Lambi thung semgatpagi wakhalda mangjal thadraga takhai thugaibagi wakhal khanbigano haina phungdorakle Imphal East District Headquarter ki Registrar Office Police Headquarter Deputy Commissioner na leriba poropat lambi asi phawba lenga asina nikthina koilas thaduna semjinge haibagi wakhal asi phawba laitribasi misam praja singda sauna samamnaba phawre lambi sorokta miya maraktagi kanagumana lam henjinba public ki property de yum kai sajinba iram nala mathakta lam henjinna tawsilakliba construction sing lenga ki maikai de security force ke amarom thadaduna takhaibagi thabak satharagli basi puning thoganingai ni miyamna sauganari adubu takhai thugaibagi thabakta kumang sausilakliba asigumna miyamna chanariba lambi thungge phibam asuki matik phatribasi lengakna khangbibasu mathau tai haibasi authority singna ningsingbiyo haina Foundation for Rural Urban Development Manipur ki President L Tomana khuye piduna thadorpa cherolamna phongdorakle